Security force na Meeyamda henba thawong chathabagi mahut makhoibu ningthina Loinabiyu haina Hanagi Chief Minister and Biren na phongdokre wafam asing asi Manipur laingak na silaga palace compound leba MSFDS ke auditorium da pangthokpa Constitution Day gi thoram saruk yaruraba matung Paumi sing na hangba wahangi paukhum oina mahangna phongdoklambani haukiba numit kharani asida lanjenariba singna Changsin Kiba Kongjangda Security Force na Chathakiba Thawong Singi Matangda Paumi Sing na hangba wahangi paukhum piraduna Hanagi Chief Minister and Biren hai Hiram Khuding Makta amadi Maikai Khuding dagi yengbada Hingsagi Thawong Singi Chanafam Amatalaite Handak Thokriba Thogdok Sing adugi matangda Politician amasung Meeyamge mihut ama oina Security Force ke personnel singda haining badi Micham Meeyamda kahenba thawong amata chathaganu Meeoibagi Minungsina Mang Tharaga amadi masung mamanaba ama oina Meeyambu Loinaba haibasi tangai fade Micham daihenba thabak chathaba haibasi afabana te haina mahakna makhatakhi boycott marakta sangai festival pangthokpagi matangda Paumi sing na hangba wahangi paukhumda Hanagi Chief Minister and Biren na makhatana hai Sangai Festival asi lainga ki firep amaga loina na pangthokpani masida chatningba singna chatsanu aduga chatningdaba singna adumag chatabada akaiba laite maramdi aikhoina lairiba si democracy chatpa leibak kamadani lainga na Sangai Festival pangthoknabagi laurakwa firepta aikhoina kari tawruba ngamgani hainasu mahangna makhatana phongdokhi ये संविधान अपने भारतवासियों का जिंदगी है। ये संविधान अपने भारतवासियों का डे टू डे का इसमें डिपेंड क्या है सेकुलरिज्म वी द पीपल सबको मिलकर रहना सबको एक साथ रहना एक साथ जाना एक साथ डेवलप करना एक दूसरे को प्यार करना रेस्पेक्ट करना ये संविधान में है देयर इज नो प्लेस फॉर वायलेंस माइट बी फ्रॉम एनी एंगल्स बट एज ए politician as a public leader I will say to the police don't do any access to the general public restraint करना बहुत जरूरी है पब्लिक को फ्रेंडली और ह्यूमनली ट्रीट करना ट्रीटमेंट देना बातचीत करना बहुत जरूरी है we should not do any access treatment to the people